Churachandpur Medical College की क्लास सिंह Kyamgei द leiba COVID hospital द Touba Yanaba mathou taba infrastructure सिंह hapchillaga temporary oina shemgatlagani haina Health Minister Dr. Sapam Ranjan na phongdokkhre. Wafam asi Kyamgei द leiba COVID hospital की fibam Health and Family Welfare Minister Dr. Sapam Ranjan na yengsinba chatpada phongdokhibani. Minister की yengsin khongchut aduda National Health Mission Manipuri की State Mission Director Dr. M. Dinesh, Health Services Manipuri की Joint Director Dr. A. Pravin, Churachandpur Medical College की Director Dr. Ibo Yaimaga लोइनना Health Department के Official अमसुंग CMC की Faculty सिंगसु सरुयाखी यंगसिन खोंगचन अदुगा मरी लेनना Minister Dr. Sapam Ranjan हाई Churachandpur Medical College की Staff अमसुंग MBBS तमलिबा माहिरुई सिंगना इम्फाल की तोंगान मफम सिंगदा क्लास तौबदा थेंगनरिबा खुदोंग चादब सिंग असिगी गेंगलगा Kyamgei द leiba COVID hospital asida mathou taba infrastructure sing hapchinduna temporary oina semgatlagani Health Department na lokalagliba anoba khongthang asida mari leinaba khudingmakna mateng pangbiyo contractor sing yauna mari leinaba khudingmakna makoida piriba thabak sing adu athubada hauduna matam chana loisinaba honabiyu haina so minister na appeal tauki